Manipur Top Channel की वीडियो अमता अपडेट तौजगे ngasi ayuk phong masi phong na January gi tang kunda Kangpokpi police na lupa lising yang gi reward pigani laothokhre tha asigi tara manga gi numidang wairang pung taruk makhai gi taret phau gi manungda Kangpokpi district gi Kangpokpi police station gi manung sanba tumnau pokpi village ki NH2 Imphal Dimapur lambi gi matai da gari na thomlam laga sien ki bagi thakdok ta sien nari ba miyoi adu phana bo hona bada mari makong tak pangamba sing da lupa lising yang gi reward pigani haina Kangpokpi police ki SP na laothokhre gari na thomlam laga sien ki bagi thakdo adu da Kangpokpi district ki school subdivision gi manung san na leiba pangjang village tagi S ngamoi thang kipzen sai kuntra apokpa saimang kipzen kauba miyoi ama tamthina sokpadagi mafam adumakta da laikat na bangamdana laikidabane thakdo asiga mari lainana Kangpokpi police na case sama lakhwatuna thijinbagi thabak satharibane thakdo asiga mari lainana Kangpokpi police station gi SP na gari na thomlamlaga sien gibagi thakdo adu da sienariba miyoi adu fana bo hona bada madugi langna langjin sing pirakpa ngamba singda lupa lising yang khagi reward pigane information pirakpa singi maming matha sing losilaga thamgane miyoi asi fana bagi paw lairabadi Kangpokpi gi SP mobile number 8119998020 additional SP Kangpokpi gi mobile number 8732026062 SDPO Kangpokpi gi 9899210672 OC Kangpokpi 8413948592 amasum ayogi mobile number 8837008687 da paw pibirakpa yagani haina su paw sin makatana phungdorakli thank you